Chocolate kimi ma'am. Chocolate tàu bagi koi size na le. Kan takti moi ne chit na na tàu ram ne. Koi li jun na igi haino pambi ma thabi daw haino ji kui de bani chahi 3 9 su re. Sumaina polythene ji da dum hingna ga lai ne sumang da thamma. Sigi haino je ngasi pamje thado ge to ne pan chi da hai ji ju ma'am cha chan ga. Si brang lau chao khra ji dum cha ka no pala ni. Haino tha ri ba. Yam wang ban ati ba. Ai ngasi birthday ni tha noi ji loi da ba. Photo ka ba di loi re. Oh hore nong din nong su gi da ba. Dik surani nong din ka. Loi ga ba sal mi ngon papi da pi loi tan bani mu si. Khoi su dai ni. Akhoi na tan bana. Kadi su do ri ge ngasi ri. Kai de su dai na ba. Suro ni tarani mapani su se. Asara ki suro noi na. Oh. Yongdi ngai loi chala su yai hai ne ba. Kan la kan na yai di loi ki ta ba. Ai a da sa ija la. Ai nau tha ri ba. Mo ni su ni kan do ni. Mo ni su ni ko ni. Di kan do ni. Zeng ngau thua lo me. Au khak ko do loi a bo. Kai o ken thang ai ro. La phu Ong than cái tàu ba. ma pa do. Wo si ni la bu sa ki ni. Wo sai tha ba kha ni ha. Ya ram mani. Ya bre yo. Thế nào? La thì anh nó thổi nó la gì? Lai cái nó ban đây thì Cái đi thấy nó thả thế chứ không? Hay nâu ne. mình muốn hai video tan le. Hay nâu. Trong ba ở bên gì ăn? Oh. Adum pik na pan ba ne ba. Rất luôn luôn. À thế Ya ra ni da. Ba na sum tak bai wa ni ba. Ba de des mana. Tau ro ga. Hagalo re. Ki nge tum. Ai di na kanu da he he chat pa ne ba. Hal bai da cha. Da da gi. Da da yu cha pa hal ba. Ni pina hal no pan hal. siêu cái này hay. Tin chat tan. Dan tang. Awi ne salam dai na ko sa salam dai ni asna rai chakri ne maro ma am thok na maro tok ma ga ja na ji. Pija pi thak pa da ne. Tau ma phuat dai yem da. Nang wai di aina ol ye som da he he chat pa ne ba. Masi di chat ro ge yum da tor ga khar ga aina su ngam ba do. Adu do ni pi na tor ba dai tha hau ge. Lai kam ba do re. Ma mà phim mà rong cái sang hôm mà nằm ngắt này hàng La gì ấy hẳn. không có lâu gì ấy đâu thua cái mà nó có giả thua kì hay là ông cái miên à nó nụ bấm lại à quay từ đó là có thể nụ bấm lại chập trà đấy sẽ hi am ly để bài nấu nè bà 좀 매. đi phải cho nó biết là mà mình nó phải cho nó thà rồi đâu phải cho nó pa rồi đu nó vậy sao mà khơi cha mà khơi cha cái nuôi 타르라고 야예 시대 타르라고 너희 크랍 분절라가 사기 cái này mình hay nó lấy rồi b니 사기 사룩세 아시 사룩세 꼬야 니바 꼬 아시기 아상 뭐지 낸 다더니 아코이 디시 더 오이드나 뿌키 이제 또 토이네 Khối này xin thế thôi, xin thế này bà. À đây nhưng mà làm chi chi giúp cái điều cao hơn nào. Khối chi bị 싱제 레이트레 한다 디시 lão cầu luôn đấy cái anh cầu thì nó ngặt tên ra đâu bố mình nhìn lão ta hay mình nhìn lão 이나 마카이 더리게 con trâu đi nung ngày gì 시가 되나 hai nè 우리 이제 하이마 rồi đấy mà thân đợt địa hắn thân tận như này đâu đi này
ꯑꯩꯈꯣꯏꯒꯤ ꯁꯤ ꯃꯅꯨꯡꯁꯤꯗꯒꯤ ꯍꯦꯛ ꯂꯥ ꯑꯃ ꯆꯥꯏꯑꯦꯕ ꯍꯩ ꯃꯌꯥꯝꯁꯦ ꯑꯉꯥꯡꯁꯤꯡꯅ ꯁꯦ ꯊꯥꯕꯤꯔꯗꯤ ꯃꯣꯏ ꯆꯥꯖꯔꯗꯅ ꯍꯦꯛꯑꯒ ꯃꯣꯏ ꯂꯩꯁꯜꯂꯨ ꯈꯣꯡꯅ ꯑꯩꯁꯤꯗ ꯅꯂꯥ ꯑꯃ ꯍꯜꯂꯝꯃꯤ ꯈꯪꯉꯤ ꯄꯔꯦꯡ ꯁꯥꯅ ꯍꯜꯍꯧꯋꯦ ꯅꯂꯥꯁꯦ ꯃꯈꯥꯔꯣꯝꯗꯩꯗꯨꯁꯨ ꯈꯣꯀꯠꯂꯛꯑꯣ ꯐꯣꯇꯣ ꯅꯝꯕꯁꯤꯗꯅꯤ ꯃꯥꯅ ꯚꯤꯗꯤꯑꯣ ꯅꯝꯕꯁꯤ ꯃꯥ ꯍꯦꯛꯇ ꯌꯥꯎꯁꯜꯂꯦꯅꯤ ꯇꯧꯁꯟꯅꯕꯅꯤ ꯇꯧꯁꯟꯅꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯈꯥꯔꯣꯝꯒꯤꯁꯨ ꯑꯋꯥꯡꯂꯣꯝꯒꯤ ꯏꯃꯥ ꯃꯦꯝꯆꯥꯁꯨ ꯌꯥꯎꯔꯤꯅꯦ ꯁꯤꯗꯤ ꯃꯦꯝꯆꯥꯁꯨ ꯌꯥꯎꯔꯤꯌꯦ ꯌꯥꯎꯔꯤ 이제 우다가 꾸이래 아왕롱기 지나 ꯍꯩ ꯌꯥꯝ ꯂꯩꯌꯦ ꯍꯩꯅꯧ ꯆꯥꯔ ꯌꯥꯝ ꯂꯩꯔꯤꯌꯦ ꯑꯩꯗꯤ ꯍꯩꯅꯧꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯡꯕꯗꯣ ꯄꯥꯝꯕ꯭ꯔꯥ ꯄꯆꯥꯔꯥ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯊꯥꯐꯝ ꯂꯩꯇꯦ ꯇꯨꯔꯦꯟ ꯃꯄꯥꯟꯒꯤ ꯋꯥꯅꯤ ꯑꯧ ꯇꯨꯔꯦꯟ ꯃꯄꯥꯟꯁꯤꯗ ꯄꯔꯦꯡ ꯁꯥꯟꯅꯁꯤ ꯊꯥꯖꯟ ꯌꯥꯔꯕꯅꯦ ꯑꯗ ꯁꯨꯝ ꯑꯉꯥꯡꯈꯩꯅꯁꯨ ꯀꯔꯝꯕꯅꯣ ꯑꯩꯈꯣꯏ ꯗꯗꯥ ꯃꯨꯅꯤꯟꯗ꯭ꯔꯣꯅꯦ ꯈꯪꯗ꯭ꯔꯕꯣ ꯑꯍꯟꯗꯨ ꯅꯠꯇ꯭ꯔꯥꯕ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯊꯥꯏꯅꯗꯩ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯐꯖꯔꯦ ꯍꯥꯏꯕ ꯃꯥꯗꯤ ꯅꯍꯥ ꯑꯣꯏꯗꯅ ꯑꯗꯨꯝ ꯂꯩꯕꯅꯤ ꯐꯖꯩ ꯍꯥꯏꯕꯗꯤꯅꯦ ꯊꯥꯏꯅꯅ ꯃꯌꯥꯡꯒ ꯏꯀꯪ ꯀꯪꯗ꯭ꯔꯥ ꯍꯧꯖꯤꯛꯅ ꯗꯃꯥ ꯐꯖꯔꯦ ꯑꯗꯨꯅꯦ ꯑꯩꯅ ꯃꯨꯅꯤꯟꯗ꯭ꯔꯣ ꯃꯥꯅꯁꯨ ꯍꯪꯉꯦ ꯑꯩꯁꯨ ꯈꯪꯗꯦ ꯃꯨꯅꯤꯟꯗ꯭ꯔꯣ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯈꯜꯂꯦꯕ ꯑꯩꯁꯨ ꯈꯪꯗꯦ ꯑꯩꯅ ꯌꯥꯝ ꯈꯜꯂꯦ ꯆꯨꯝꯃꯦ 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 ꯅꯨꯡꯁꯤꯌꯦ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯦ ꯉꯁꯤ ꯎꯅꯔꯦ ꯂꯣꯏꯅꯃꯛ ꯑꯩꯁꯨ ꯃꯄꯥꯟꯗ ꯁꯨꯡꯊꯣꯛ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯑꯁ ꯉꯝꯗ꯭ꯔꯦ ꯏꯆꯦ ꯀꯩꯃꯣꯛ ꯆꯠꯄ ꯈꯣꯠꯄ ꯉꯝꯗ꯭ꯔꯦ ꯇꯨꯁꯟꯗ ꯍꯣꯠꯅꯕ ꯇꯨ ꯈꯣꯡ ꯌꯦꯡꯉꯣ ꯁꯨꯃꯥꯏꯅ ꯐꯥꯖꯤꯜꯂꯤ ꯔꯕꯔ ꯐꯥꯖꯤꯜꯂꯤ ꯌꯦꯡꯉꯣ ꯊꯥꯡ ꯆꯠ ꯌꯥꯗꯗꯅ ꯁꯤꯐꯥꯎ ꯊꯣꯛꯂꯛꯄꯗ ꯀꯌꯥꯝ ꯋꯥꯏ ꯑꯗꯨꯒꯨꯝꯕ ꯁꯦꯟꯇꯟꯗꯣ ꯇꯣꯡꯗꯕꯤꯗꯅꯦ ꯑꯗꯨꯒꯨꯝꯕꯗꯣ ꯇꯣꯡꯕ ꯌꯥꯗꯦ ꯑꯗꯨꯝ ꯅꯞꯄꯨ ꯇꯣꯡꯉꯨ ꯌꯥꯗꯕ ꯂꯣꯏꯔꯦ ꯍꯩꯅꯧ ꯊꯥꯕ ꯉꯁꯤ 2026ꯀꯤ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 23 ꯑꯩꯒꯤ ꯏꯄꯣꯛ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃ ꯊꯥꯖꯤꯜꯂꯦ ꯁꯤꯒꯤ ꯍꯩꯅꯧ ꯄꯥꯝꯕꯤꯁꯦ ꯃꯄꯥꯟꯁꯨ ꯄꯣꯝꯃꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯗꯣ ꯁꯨꯃꯥꯡꯗ ꯑꯗꯨꯝ ꯊꯝꯕꯅꯦ ꯁꯤꯗꯒꯤ ꯎꯍꯩ ꯃꯌꯥꯝꯗꯨꯅ ꯂꯝꯕꯤꯗ ꯆꯠꯄ ꯑꯉꯥꯡꯁꯤꯡ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯃꯌꯥꯝꯅ ꯆꯥꯖꯔꯅꯤ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯍꯩꯅꯧꯁꯦ ꯁꯤꯕꯤꯗꯕ ꯁꯟꯅ ꯆꯥꯊꯣꯛꯄꯤꯗꯕ ꯗꯗꯥꯅꯕꯨꯗꯤ ꯍꯣꯔꯦꯟ ꯈꯥꯖꯟꯕꯤꯅꯤꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯂꯤꯖꯨꯟꯅ ꯍꯣꯠꯅꯕꯤꯔꯦ ꯑꯩꯗꯤ ꯀꯔꯤꯝ ꯉꯝꯗꯕꯅꯤꯅ ꯃꯄꯥꯟꯗ ꯂꯦꯞꯄꯒ ꯐꯣꯇꯣ ꯅꯝꯕ ꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯉꯝꯃꯤꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗꯤ ꯂꯝ ꯂꯩꯖꯗꯕꯅꯤꯅ ꯇꯨꯔꯦꯟꯗ ꯑꯣꯏꯅ ꯄꯨꯈ꯭ꯔꯤ ꯇꯧꯖꯕꯅꯦ ꯄꯨꯈ꯭ꯔꯤꯁꯦ ꯌꯥꯝ ꯁꯥꯡꯕꯅꯦ ꯄꯨꯈ꯭ꯔꯤ ꯑꯅꯤꯅꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯏꯁꯤꯡꯁꯦ ꯏꯔꯩ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯏꯁꯤꯡ ꯆꯥꯎꯈꯤꯕꯗꯨꯗꯁꯨ ꯂꯣꯏꯅꯃꯛꯁꯨ ꯊꯦꯟꯒꯠꯂꯦ ꯑꯗ ꯏꯁꯪꯒꯤ ꯏꯁꯪ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯟꯗꯛꯇꯤ ꯑꯉꯥꯡꯁꯤꯡꯁꯦ ꯃꯍꯩ ꯆꯠꯊꯣꯛꯅꯕꯅꯤ나 ꯑꯃꯠꯇ ꯁꯪꯗ꯭ꯔꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯂꯣꯏ ꯁꯤꯠ ꯅꯥꯜꯂꯗꯕꯅꯦ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡꯒꯗꯤ ꯁꯤꯖꯤꯟꯅ ꯌꯥꯄꯣꯟꯇ꯭ꯔꯦꯗ ꯃꯨꯁꯨꯛ ꯃꯨꯔꯗꯅ ꯑꯩꯈꯣꯏ ꯑꯋꯥꯡ ꯃꯊꯛꯂꯣꯝꯗ ꯈꯔ ꯀꯥꯈꯠꯂꯀꯥꯟꯗ ꯗ꯭ꯔꯦꯟ ꯊꯥꯗꯔꯛꯑꯦꯕ ꯑꯗꯨꯅ ꯃꯅꯝꯅ ꯅꯝꯊꯤꯔꯤꯕ ꯀꯩꯅꯣꯝ ꯇꯧꯕꯒꯤ ꯏꯁꯤꯡꯒ ꯁꯤꯖꯤꯟꯅꯅꯤꯡꯕꯗ ꯑꯁ ꯀꯩꯔꯣꯏ ꯂꯩꯀꯥꯏꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯕꯅꯤ ꯑꯗꯣ ꯈꯔ ꯑꯃꯗꯤ ꯄꯥꯏꯞ ꯃꯌꯥꯝ ꯑꯃ ꯊꯥꯗꯔꯀꯥꯟꯗ ꯏꯁꯤꯡꯒꯁꯨ ꯆꯤꯡꯈꯠꯂꯤꯌꯦ ꯃꯣꯏꯁꯤꯡꯗꯣ ꯎꯕꯗ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯗꯤ ꯆꯥꯕ ꯆꯥꯗꯕ ꯑꯩꯗꯤ ꯑꯗꯨꯝ ꯏꯁꯤꯡꯁꯦ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩꯕ ꯍꯤꯡꯒꯣꯜꯒꯤ ꯏꯁꯤꯡ ꯆꯥꯏꯕ ꯐꯥꯎꯕ ꯑꯗꯨꯝ ꯑꯔꯩꯕꯅ ꯆꯥꯏꯔꯦ ꯒꯝꯂꯥꯒ ꯁꯨꯝ ꯂꯩꯗꯅ ꯑꯗꯨꯝꯕ ꯆꯥꯏꯕꯗ ꯌꯥꯔꯝꯃꯅꯤꯗ ꯂꯣꯏ ꯊꯨꯝꯅ ꯑꯀꯣꯏꯕꯗꯣ ꯍꯩꯖꯤꯜꯂꯒ ꯅꯣꯡ ꯅꯤꯅꯤ ꯆꯥꯏꯗ꯭ꯔꯁꯨ ꯏꯁꯤꯡ ꯑꯗꯨꯝ ꯆꯥꯏꯗ꯭ꯔꯁꯨ ꯍꯤꯡꯉꯕꯅꯦꯕ ꯑꯩꯒꯤꯁꯦ ꯑꯗꯨꯝ ꯍꯤꯡꯉꯕꯅꯦ ꯀꯩꯅꯣ ꯇꯧꯔꯁꯨ ꯅꯨꯡꯁꯤꯖꯥꯅꯤ ꯁꯤꯒꯤ ꯍꯩꯅꯧꯁꯦ ꯏꯁꯤꯡ ꯁꯨꯡꯆꯥꯏ ꯆꯥꯏꯗꯅ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯤꯡꯖꯔꯕꯅꯤ ꯍꯟꯗꯛꯇꯤ ꯃꯄꯥꯟ ꯁꯥꯗꯧꯕ ꯃꯥꯜꯂꯤꯅꯦ ꯁꯥꯔꯕꯣ ꯑꯝꯇ ꯍꯧꯈꯤꯁꯤ ꯅꯠꯇꯗꯤ ꯁꯤꯅꯤ ꯃꯔꯛ ꯈꯛꯇꯪ ꯋꯥꯡꯈꯠꯈꯤꯕꯗꯤ ꯀꯩꯁꯨ ꯏꯁꯤꯡ ꯊꯨꯝꯕꯁꯨ ꯀꯩꯅꯣ ꯇꯧꯔꯔꯣꯏꯗꯕꯅꯤꯗ ꯁꯤꯗꯤ ꯄꯥꯝꯕꯤꯁꯦ ꯂꯤꯔꯕꯅꯤꯅ ꯁꯤꯗ ꯁꯟꯅ ꯆꯥꯅꯤꯌꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯗꯤ ꯁꯟꯅ ꯆꯥꯊꯣꯛꯈ꯭ꯔꯗꯤ ꯁꯤꯗꯣꯏꯅꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤꯗꯤ ꯑꯩꯒꯤ ꯕꯥꯔꯗꯦꯁꯦ ꯑꯩꯅ ꯀꯩꯅꯣ ꯑꯣꯏꯅ ꯄꯤꯕꯅꯦꯕ ꯑꯩꯈꯣꯏ ꯑꯣꯜ ꯑꯦꯖ ꯍꯣꯝꯒꯨꯝꯕꯗ ꯆꯠꯂꯒ ꯇꯧꯕꯅꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯑꯩ ꯐꯔꯛ ꯑꯃ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯀꯀꯥꯁꯤꯡꯗ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯄꯤꯅꯅꯕ ꯍꯥꯏꯅ ꯊꯧꯔꯥꯡ ꯇꯧꯔꯤ ꯁꯤꯗꯤ ꯆꯦꯡꯒꯨꯝꯒ ꯉꯥꯒ ꯑꯃ ꯊꯣꯡꯉꯦ ꯑꯩꯒꯤ ꯏꯁꯄꯤꯁꯦꯜ ꯗꯦꯅꯤꯅ ꯑꯗꯒꯤ ꯊꯕꯤ ꯑꯗꯒꯤ ꯕꯣꯔꯥ ꯑꯃ ꯍꯧꯔꯦ ꯑꯗꯩ ꯁꯤꯡꯖꯨ ꯑꯃ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯏꯆꯝ ꯆꯝꯅ ꯍꯦꯛꯇ ꯂꯣꯏꯁꯜꯂꯦ ꯁꯤꯅ ꯌꯥꯝ ꯍꯥꯎꯗꯣꯏꯁꯦ ꯑꯩꯈꯣꯏ ꯑꯕꯦꯅ ꯇꯧꯕꯤꯔꯤꯅꯤ